लमजिंग बगी चेयरमैन सनसम जेकी एनफोर्समेंट डायरेक्टरेट ना कोलकाता दगी फागतख्रे सेल ओइना लुपा लाख 53 का लोनेना कोटी 150 रोम की ओइगदबा लनथुम सीज तौख्रे गुड़गांव दा लैबा मयुम दगी चे चांग कया फागत पंगमख्रे लमजिंग बगी बोर्ड मेंबर मंगागी मयुमसु रेड चथख्रे ngasi kumbi sandhong upper primary school da school asiki headmaster su oiriba national and state teacher awardee khangimbam indra kumar na campaigner ama oina haukiba chahi lisingani ge supna kungani thoge january kulhumdoi nongmai jing numita kumbi municipality area da anauba khunai amagi damak khanthaminasi semthokminasi haiba banner amagi makhada nongmai jing numit khutingi pangthoktuna lakpa sunday campaign gi chahi ama mapung fabagi thoram pangthokre Mahusagum Sunday khudingi ayuki matamda environment lu nana thamnanaba lambigi nakyeta amadi miyam punphamda chaithoktuna leiba sizinnadraba plastic khunbagi thabak ngasisu first foundation day thauramga mangoina na kumbi municipality ward number 9 gi manung channa leiriba lai sandhong leikai gi akoibada pangthokhi lambigi khudong thiba thodok thokpaki chang wangkhalakli ngarangsu Kakching district ki manung chana laiba national highway 102 soradagi Kakching lamkhai fawbagi marakta baleno car ama accident thokre traffic ki chana kanglon ningthina induna accident thokadabadagi ngak thokpa mathau tai haina akoibagi miyamna phongdoknarakli gari ka hena yangna thawbuna accident thokpagi maram amasu oiri Rongmai Baptist Churches Council RBCC ki manga suba Women Conference Women Department RBCC na sinduna ngarang pangthokre Godly Women in the Changing World haiba theme galone na pangthokiba conference atuda All India Congress Committee gi CWC gai khangam IAS Marsina R Panmaina athoiba mithunglen sing oina sarukyaki conference atuda sarukyaki ba women delegates singi mafamda isada kanagadaba mapugi wafam kaya khangsinduna hankhina ba gai khangam na khanganki Conference aduda Rongmai Churches Council RBCC adugi makhada Assam, Manipur amadi Nagaland gi delegate lising 15 romna sarukyaki Kangpokpi Senapati Forest Division amadi Forest Department District Police First MR NAP MPTC amadi Fort IRB gi apunba team amana ngarang su ti khonomphai khunggangda lam ekar kunthani thoiga district marida ain gi wangmada tharamba popi pambi sing yan thatuna manghankhre Range Forest Officer Kangpokpi Range na luchingduna chathakhiba drive aduda staff chaniga kunga tarukna sarukyaki Lamdaibung Social Welfare Club Kakwa Lamdaibung ki matam kuina President ki thaupuram natana laikai ki chawkhat thorang ki thabakta mangsil tharamba kanguzam madu mangol singna manung matam chadana laikhidabada Lamdaibung Social Welfare Club na awaba phongdorakli Club asigi meeting hall da ngasi Executive Committee Advisory Committee Sub Committee ki members singna laikhidrabaki mafamda minute ani to mina leptuna ikai khumna ba utkhi All Manipur Working Journalists Union ki founder president su oiramba Kanguzam Madhu Mangol Singh Jenims Hospital da masagi anaba amadagi laikan naba ngamdana laikhidabani haukiba January gi tang 19 gi numidang pung 12 makhairom taba matamda laikhidabani Parakram Divas ka mari lainana Prime Minister Narendra Modi na maming thondriba khwaidagi chawba Andaman and Nicobar Island kungamathoi ki maming Paramveer Chakra Awardee singi maming lauduna hayeng ayuk pung 12 taba matamda tholagani maming thonbagi thorom asi video conference ki khuthangda thongadabani Laingak na Subhash Chandra Bose ki mapokumo numit January kulhumdoibu Parakram Divas haina palan tawgani haina lauthokhibani khwaidagi chawba island ki maming ahanba Paramveer Chakra Awardee ki maming lauduna tholagani Paramveer Chakra Awardee kunmathoi adugi manungda Major Somnath Sharma Nayak Jadunath Singh Company Havildar Major Piru Singh Lance Nayak Albert Eka Major Ramaswamy Paramswaran Captain Vikram Bhatra amadi Lieutenant Manoj Kumar Pandey su yauri